Anjana Moirangthem Mayambu taramna okjari Mayamna Aigidi Mingselni Mayam aise phadi phajabani ha hek haijinbo Mayam ngahtang nokpa yabra yembiyo ana tawjabani ai sara dum khangjai sak dum thijai kawbigano aigi channel Mayamlakta Eikhoisu nungsibiyu channel sibu nungsibiduna like nambiyo amasung subscribe tawbiyo loina makha tana thagalakpa video khudingmakta mayamna support tawbiyo haina channel asigi maikaidagi nolona ningsingjari amamba kauba mana lamjing oi chachariba khongchatni soiki lankiba yaurabasu ngakpiyo akhang kanbi oijage thauna hapiyo aibo Mayamlakta Eikhoisu hariba channel asida ngasidi ai isamaki thamoigi warol khara phongdokjage aigi ifamda laiba awaba kaya marup mapang singda lithoklaga tamthoklaga awaba koi hainai adugumna aigisu mayamda share khatang tawjage share tawthoklaga ifamda laibiba awabase aigi awabase lokthokjage thamoigi warol haujaralage mayam ngahatang pothaminasi amambaga marup oi hinglibani aigi punsi ngasisu poklakpadagi asomna oirakpa punsidi natte laibak thiba haigadra nongdamba mana asomna tambiduna thambiramle aigi punsi amambalakta pendaba warauba nungaitaba karisu laijade aigi laibakni masi aigi punsini haina khallaga penthokjai mama mapa kainaraba macha kaya malem sida lairi makhoi singdugi marakta aisu amani apokpi imagi minungsi phangdrebi macha amani apokpi imagi masak khangba ngamhaudrabi mapokni apokpi imada isil sina nungsina ima haina kauba phangjahaudraba aigi punsini aina khanglakpa mikupta aina gyan tarakpa matamda khamnung sawa asi lamdam maikai pangdana lairamle aigi imadi ifamdagi lapna karisu khanda chatkre madi thambiramle macha aibu idom tarak taibang sida matang saida aigi paodam tension jage makha tana ngaibiyo makha tana tamjarake aigi friend circle amadi family background gi maramda ai tamna asum lijage tamjage aigi punsi aibadi aina samlakpa thamjariba waron singasi aigi punsigi aingonda thokjaba habadi aigi life story haibutare mayamda aina share tawjari basi tamjari base mayambo amuka hanna aina thagajari thank you